Akashvani Imphal, Maibam Dijamani Pau Pazari, Ahanbada Maroiba Pau. Imphal East amasung Imphal West Jilla Singda, Dengue case Henkalak Patengare, Adumoinamak Kiningai di Oidi Hairi. Child marriage ki case Quaidiki Yamna Tengnaba Rise Asiki Jilla, Topal Jillana Oide. Science amasung Technology Mantri, Tongam Bisozen Hairi. Akoi bigi pibam kaitarak padagi miyoi ba khunai de piri ba saitheng kaya asidigi ngak thokna ba carbon dioxide thadok pa hanthana ba khongthang lokhat mina ba tangai phade sahi asigi December 13 ki matungda Aadhaar update toba yararoi haina social media da viral chali ba si aran ba wafam ni haina social welfare bibag na sengdoragli amasung malem gi atai mapam singda pangthokna ba gum Bharat da sungasi World Tourism Day ki thoram pangthokli Imphal East amasung Imphal West Jilla Singda dengue gi case Henkalak Patengare adumoinamak kiningai di oidi hairi Health Services Manipur gi Director Dr. O Sanan B Devi hai phibam asi yenglaga jilla ani asigi tongan ba mafam singda singnaba miyoi singi sample sing test tawna ba thabak paikhalle miyamna singnaba leirabadi manakna pata leiba upper primary health center singda chapiduna sample sing test tawba yagani Hiram asiga mari lenana Akashvani Imphal gi ipau kangbuga ngasi akanana unabada State Malaria Officer Dr. Salam Priyo Kumar Singh hai sahi asigi January amadagi ngasi phawbada Manipur da dengue positive oiba masing satruk marbudra sure masigi manungda Imphal West da samri yankai Imphal East da samri yankai yauri phibam masigi yenglaga leina asi thengnabada miyamna mateng pangbiyu haina appeal toraduna Dr. Priyo Kumar na hai Imphal East amasung West ki jaga singsida August amasung September thasida dengue gi cases si spot or break macha ma tholakpagi mawong da thengnajare masi tholaba matung sida urban gi area da lebiriba health facilities amasung urban primary health center amasung mai makha da leba sub center singsida tariba staff singsina hariba jaga singsida local club amasung honorable MLA singi youth sing khusamna raga active amasung vigorous source reduction activities je holjagare sida sunatana testing ki matan sida library praja section coding makki dengue status se kanagum kharna chingnabirabadi hariba health facilities sida chapire haraga magi ego sample do tv rambai yare hariba health facilities sina e collection taro matungda jenims ta thanan naba process adu order ngasi respected director health na order issue tobire kanagum bana dengue case se chingnabathodi hariba health facilities se chapiraga e test tokhokai khudong chabato tobiyo ena haijari Sarkar na piriba luhongba yabagi sahi tangkaktagi ngankanna luhongba child marriage gi case khwaidagi yamna thengnaba rise asigi jilla Thobal jilla na oire National Commission for Protection of Child Rights amadi Manipur Commission for Protection of Child Rights na puna senduna sahi sudriba angangsing luhongba thingnibagi matangda pangthokpa nongmagi oiba state level sensitization cum consultation workshop ta wafamasi Manipur Commission for Protection of Child Rights ki chairperson Kaisam Pradip Kumar na phungdokhibani Magna hai sahi nauriba angangsing luhongbagi sang asi Thobal jilla gi hek mathangda Imphal West amadi Bisnupur jilla singna oiri Manipur Press Club ta ngasi pangthoki ba thoramadu ka mari lenana paumi singa unabada Sri Pradip Kumar na hai Manipur gi hojik oiriba irang asina maram oiduna angang lesing kunmanga rom tongan ba relief camp singda sangjafam loduna leiri makhoi gi marakta child marriage thorakpa yabagi oithokpa sang wangna leiri masidigi ngakthokna ba sangsilakpa khongthangi sarugam oina ngasi gi workshop adu pangthokpani Science amasung Technology Mantri Thongam Bisoset na hairi akoi bigi phibam kaitharak padagi miyoi ba khunai de piri ba saitheng kaya asidigi ngakthokna ba carbon dioxide thadokpa hanthana ba khongthang lokhat mina ba tangai phade wafam asi ngasi raya sarkar gi Science amasung Technology bibag na sinduna pangthokpa World Ozone Day gi thorum ga mari lenana mantri na phungdokhibani Palan thoramadu da ozone run haina mingthon ba lamjel amasu ngasi Imphal gi kangla dagi forest amasung environment mantri Thongam Bisoset na lamthakhi Mahiroi amadi sarkar gi official kaya na saru yakiba thoramatuda mantri na makhata na hai ozone layer patharakpana miyoi ba yauna jiba panba amadi akoi bigi phibam da sauna kaiba piragli phibam asida miyamna carbon dioxide thadokpagi sang kakthana ba hona ba tangai phade Magna hai numit asi pangthokpagi maroiba pandamdi haurukli banaha singda ozone layer na miyoi da piri ba kana ba madi masigi maroiba sing miyam ta khangan bani thormasi rise gi science and technology bibag na sinduna pangthokpani kumsi sei gi thimna ozone for life haibasini
Manipur State AIDS Control Society Max na sintuna Integrated Health Camp Kam IEC campaign ama Imphal East ki Khabai Suida leiba taret suba Manipur Rifles ki ground da ngasi pangthokre thorom gi sorugam oina HIV AIDS ki maramda miyam da ningthina khanganaba lila amas udki pawgi marap thanna atenba break ama Nungsijarba lomi sing mit pangbiro wahik kidamak masak khangdaba hidak kaptuna matam manghanbiranu Lauda tabo wahik kitin namadi masigi marum macha mapi pumnamak tumna hatuna phau pambi bunmit kunfrani ngakthokuna thambangam labi hidak BPMC natraga hopper ani sigi marakta amayata sizinaduna lomi singi awaba laina ko hanmangam lagani thajadaba tawbiganu manang nakpa retailer sing natraga Thaujal Agro Manipur Sagolwan mainole ta phangbiragani Tabiriba pawasi Akashvani Imphal dagini Sayi asigi December tara marigi matungda Aadhaar update tawba yararoi haina social media da viral saliba si aranbu wafam ni haina social welfare bibag na sendoragli Akashvani Imphal gi ipaw kangbu gangasi akanana unabada bibag asigi Aadhaar expert Ais Dayananda Sharma na hai miyam na masa gi mobile da my Aadhaar portal sizinaraga Aadhaar update tawba December tara marigi matungda su yagani Maramatuna, miyam na atuba matamda Aadhaar update tawbiduna isagi Aadhaar bo asumba document oina thambinaba appeal tawraduna Sri Dayananda na hai. Kariguma somna paibiriba Aadhaar asi enrollment tawgiba yamna kuiraba 2010-11 swaidaguma tawgraga kariguma update amata tawdraba enrollment tawbuda hapkiba phone number adu sizinadaba taraba adoiba taragadi sungsoi soidanama update tawbiho social media da thoiba December gi tarik 13 sipaw manungda update tawhudaba taragadi chargeable oigani haibasi hoi oigani karama matamda oigani mana my Aadhaar portal da kariguma masana update tawjaba taragadi piriba tarik sigi mamangda update tawragadi ma free da update tawbai agani aduga karigumba December gi tarik 13 sigi matungda tawbai taragadi ma chargeable oigani ka haibani sida toduna pakhaningai leite somna enroll tawbuda half ki phone number ado isana sum paibiriba taragadi maduda update tawnabagi notification suksoi soidana UIDI gi site gi lakani isana paibiriba Aadhaar da link tawgiba mobile number ado hoji hojiksu yabu oiri hoji sinariba mobile number asini natraga ya hana pairamduni haibasin confirm tawbiu da message lakani tholaiba viral sida kaisu thudona pakhaningai oidi Manipur ki Andro village na kumsi sahi ki best tourism village mana phanglai Tourism Mantraloy na pangthokpa best tourism village competition da Imphal East Jilla ki Andro da mana asi pirapani mana asi Nai Delhi ki Vigyan Bhavan ki plenary hall da pangthokpa thoramamada mana asi Andro village da khusina ki bani mana asi phanglakpada Uparashtrapati Jagdeep Dhankar na thagatpa phungdokre Ayushman Bharat Pradhan Mantri Jan Arogya Yojana haudokhibagi sahi turuk mapung pharakpaga mari lenina leibak sinba thungna tha asigi kundagi kunthra phawba chathariba palan thorumgi saruk ama oina Thobal Jilla dasu health run ngasi pangthokre National Health Authority amasung State Health Agency ki makhada District Implementation Unit Thobal na sinduna pangthokiba health run gi thorumadu Deputy Commissioner Thobal gi office complex tagi ADM B Lokeshwar Sharma na lamthaki Haksal ki pausal pupa khongsat adu Thobal Keitel phauduna chalaba matung Thobal wangma tabata leiba CMO gi office ta loisinki tungda National Health Mission ki conference hall da Haksal gi matangda miyambu ningthine khangan bigi thorma masu pangthokhi Swachhata hi seva campaign ki sorokam oina Kaksing Jilla phauduna chaliba National Highway Chama ani da leiba Bijoypur village da Kaksing PIC division Manipur na sinduna Swachhata hi seva gi mapau puba miyam gi rally amanga si pangthokre rally adu Kaksing gi Bijoypur ground gi lamthaki Swachhata hi seva campaign ki sorokam oina Thobal Jilla dasu Thobal Municipal Council na sinduna Thobal Keitel gi akoibada cycle rally ama ngasi pangthokhi Lunan ba Thobal ohelasi mafam sadana amot akai langthokano amot akai sing mafam sana paisilu amuktang sizinaraga hundopa plastic sing sizinaganu haiba play card sing sizinaduna satkiba rally aduna amot akai sing mafam sana paisinaba lambi gi nagyeta dukan phamliba sing amadi Keitel phamliba sing da paujel pikhi Campaign ki sarukam oina lamtu sengdokpa madi usara thabagi thormama Thobal Jilla gi Sangai Yumpham part 1 amasung Khangabok part 2 da pangthokhi Campaign asigi sarukam oina Manipur University gi NSS unit na sinduna tha asigi tara taretigi October ani phawba tongan ba thorum kaya pangthokli thorum gi manung sanna tangjeng maril tengthopa madi usara thaban singba pangthokhi
कैंपेन असगी मखादा सफाई अभियान के लोखोलिबा थबक थोरम सिंगे मनुंगसन्ना सफाई कर्मचारी सिंगदा पर्सनल एक्सीडेंट पॉलिसी सर्टिफिकेट यंथोपगी थोरममा हाई कोर्ट ऑफ मणिपुर की जजेस लॉन्चता ngasi पांथोखरे थोरम मदु सरुया केबा हाई कोर्ट ऑफ मणिपुर की चीफ जस्टिस सिद्धार्थ मृदुल नाई कोर्ट असिदा सैनिटेशन की थबक तौरिबा कर्मचारी सिंगदा एक्सीडेंट इंश्योरेंस की खुदोंग साबा फंगन बाइबसी यामनमक तंगाई फदबा मनी थोरम मदुदा जस्टिस सिंह ए बिमोल सिंह ए गुनेश्वर शर्मा ओजेस मुतुम हाई कोर्ट की रजिस्ट्रार सिंगबा मियोय किया सरुया खी मणिपुर स्टेट कमीशन फॉर वुमेन ना नेशनल कमीशन फॉर वुमेन के खुसमनरगा नोमगी ओइबा अवेयरनेस प्रोग्राम अमा ngasi टेक्नोपॉल जिला की खंगसिम विलेज की के कोसांग मेमोरियल कम्युनिटी हॉल दा पांथोखरे प्रोग्राम असी पोषण अभियान के मखादा तरे सुबा राष्ट्रीय पोषण मा लिसिंगनी कुनमरी का मरी लेने पांथोपनी थोरमदुदा मणिपुर स्टेट कमीशन फॉर वुमेन की चेयरपर्सन थुमलिप टेनिंग फम मोनसांग अमसुंग मेंबर सिंह लौरेंबम दयापति देवी अमदी टी सौसिंग कोइरंग सिंगबना सरुक याखी थोरम की सरुक मोइना टेक्निकल सेशन अनि थोंगना पांथोक्तुना अखंग अहे केयाना पोषण मा अमदी मसी ओइबा चिंजाक संगी मतंग दा वांगांखी इंटीग्रेटेड सॉइल डेवलपमेंट स्कीम वांगोई इम्फाल वेस्ट ने सिंधुना राष्ट्रीय पोषण मागी थोरममा वांगोई लेबा कम्युनिटी हेल्थ सेंटर दंगसी पांथोखरे थोरमसी पोषण अभियान के मखादा था असिगी अमदगी सथरखिबनी नई दिल्ली की विज्ञान भवन दा था असिगी मंगादा राष्ट्रपति द्रौपदी मुर्मुना नेशनल टीचर्स अवार्ड पिदुना इकाई खुमनब उठखरबी ऋषि कुल अपर प्राइमरी स्कूल की ओजा सोंगथाम नंदिता देवी बु ओप की थोरममा सगोलबन की अपर प्राइमरी हेल्थ सेंटर दंगसी पांथोखरे ओजा नंदिता अपर प्राइमरी हेल्थ सेंटर असिगी जन आरोग्य समिति की मेंबर ओइरी मयाई का बसिंजाक सिजनदबा मही तंफम संगम ओहेलसी हाइबो वाखलोंदा मियाम बुनिंगथिने खंगन मिगी थोरममा इम्फाल ईस्ट की खुराई साजोर लेकाइदा लेबा श्री श्री गौरगोविंद गर्ल्स कॉलेज दंगसी पांथोखरे थोरम की सोरगम ओइना कॉलेज असिदिगी हौरगा खुराई लमलोंग बाजार फावबा निशा थादोक्सी मैखु सिजनगुमसी हिदाक मना सिजनदबा कैंपस अम ओहेलसी हाइबन सिंगबा प्ले कार्ड सिंग पाइदुना खोंसन अमसु सटखी कुंबी कॉलेज की निफुमरी सुबा फाउंडेशन डे ngasi कॉलेज असगी ऑडिटोरियम दा पांथोखरे थोरमदुदा कॉलेज असि लिंखरपता यावखिबा लेखिद्रबा अहलमन सिंगी फोटो दा लैसु कतुना इकाई खुमनबा उठखी मणिपुर मास्टर्स एथलेटिक एसोसिएशन ने सिंधुना निफुमरी सुबा राज्य था की मणिपुर मास्टर्स एथलेटिक्स मीट लिसिंगनी कुनमरी कुनमंगा मथंग था की तरानी थोइदगी पांथोपा हौरगनी एसोसिएशन असिना थोकपा चेरोल मधाई मीट असिदा सरुक यालिंगबा एथलीट सिंगना सिंगबैरोंग दा लेबा एसोसिएशन की ऑफिस ता था सिगी कुंथ्रा फावबदा फॉर्म थाजिलेगदबनी अकुप मरोल एसोसिएशन असिदगी खंगलबा यागनी हाइरी ऑपरेशन सद्भावना की मनुंगसना भारत लानमिने सेंदुना सथरकपा ओम सुबा लेफ्टिनेंट कर्नल रॉबर्ट टी ए मेमोरियल बैडमिंटन टूर्नामेंट गसी सेनापति तलोसिंख्रे रेसलिंग मसाना साखोना बहोनबता असोबो थौतांग लोरमता नतना मसाना कयादसु असोबो थौतांग लोरमबा वाहेंगबम सावबलाल मसागी अनाबा मदगी लेखिद्रे मागनो लेखिदबदा साई एसटीसी इम्फाल खुमल लंपा की कोसेस ताब अमसुंग सानरोइसिंगना अवाबा फोंदोखरे पाउगी मरक थन्ना अतेंबा ब्रेक अममु चटलिबा सेप्टेम्बर अमसुंग अक्टोबर था असि नेशनल ओवेरियन अमदी ब्रेस्ट कैंसर अवेयरनेस मंथ का मरी लेनना नुमित खुदिंगी अयुपुंग मापलदगी तरानिथोय फावबा था अनि चुपना गायनोकोलॉजिस्ट डॉक्टर बसंती अमसुंग डॉक्टर बंदनाना फ्री गायनी डॉक्टर कंसल्टेशन के लोइनना फ्री ब्रेस्ट अल्ट्रासाउंड स्क्रीनिंग ब्रेस्ट मेमोग्राफी पैप स्मीयर टेस्ट अमसुंग थायराइड की अनाबसिंग खंगदोकनबा USG सिजनदुना स्क्रीनिंग लेमना तौबगी खुदोंचाबा पिजरी अनाबसिंगी ओइना PMJAY हेल्थ कार्ड अमसुंग गवर्नमेंट एम्प्लॉई सिंगी सु खुदोंचाबा पिजरी अकुपा मरोगी दमक AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Akashvani Imphal की पाव ताबिरी मालेम के तई मफम सिंह द पांथोंगना बुगम भारत सुंगसी वर्ल्ड टूरिज्म डे की थोरम पांथोगली टूरिज्म न मियाम मरकता मरी फगन द मसुंग सेल थोंगी फिफम फगन मत लोरिबो थौदांग बुनिंग सिंगदुना सही कुदिंगी नुबेद असि पालन तौगनी मालेम की टूरिज्म नुमी कमरी लेनेना मुख्यमंत्री नोंगथोमे बिरेना सु याइबा पाउजेल पिरकली अरोइबदा मरोइबा पावमु इम्फाल ईस्ट अमसुंग इम्फाल वेस्ट जिला सिंगदा डेंगी की केस हेनकलप थेंगनरे अदुमोइनमक किनिंगाइदी ओइदी हाइरी साइल मेरियस की केस ख्वाइदगी यामना थेंगनबा राज्य सिगी जिला थौबाल जिला न ओइरे साइंस अमसुंग टेक्नोलॉजी मंत्री थोंगाम बिसोजन हाइरी अकोइबगी फिबम काइथरकपदगी मियोइबा खुनाइदे पिरिबा सैथेंग कया असिदगी गांगथोंगनबा कार्बन डाइऑक्साइड थादोकपा हंथानबा खोंथांग लौखटमिनबा तंगाइ फदे
सही असि दिसंबर 13 की मतुंगदा आधार अपडेट तौब याररोय हाइना सोशल मीडिया दा वायरल चलिबासी अरानबो वाफमनि हाइना सोशल वेलफेयर विभागना सेंटरले मसुंग मालेमगे अतै मफमसिंगदा पांथोकनाबुगुम भारत संगसी वर्ल्ड टूरिज्म डेगी थोरम पांथोकली पावलसरे